Bragi video thagat pado aduda YouTube ta YouTube I think ko thagat pa ma yaw ni hol ko program ne ba mama sini na ine yaris bo kai traga ya na ka mama sini yam na ine yaris bo kai ta ko to ni le bazar tha tha yo ni na tra na ba na yo le me am do la furu ke highway ta ko adu di sidi sen chara ga ya le hai ga dam adu ne sidi ko na lei budra su sida se la ga ya le hai ga mo dam le ba YouTube mane ko na bragi matang da comment no ya thina piro ko do comment lo ma pudi pathora kani Hi everybody, welcome. Adong yang ngashi ki video si di mayam title is dong khanga mani ado thumbnail de su khanga mani that I handak ki summer la ko sida crop tops adagi tank tops kumba khara leye adu ki whole video oi doini adu summer na amina summer gi firoz jo lei yam tum haidi manung da set na ba khot na ba dagi kaya khara leibagi ni dana ado yo holoi se ado mem video se hodri ka ni mang da agi channel sing asin ahan ba thengna bi bo oraga di subscribe to wiramo aduga adum video se nungai biraga di like sunam biramo haidi like nam biramo nungai raga di tum like masing du uraga mo da kitang harau bo do phawe so guys, the first product is this this basic crop top sigi basic crop top se sigi sine ado sigi magi phige ka di loi phai oga my color se ani am pam color do ai ngon da smai do color se light 3 wa du gi ne ado sigi color se my ka fabric ka di loi ma pam ba oire adu bu ke ha gani sumai na mak ti na la kani ha ba se ai si bok ti thaja da bune adu na sigi ma swai sumai na khatang oi bani na ngon da comfortable kya di oi so like I'm disappointed with it. Summer da disi gumba skinwear gumba sam darkar ne na sum khanjab do adu gaina jackets gumba denim sum gi sum makha da litna ba oina sum lai bane ba do hise high waist ka dum par su yani yamna su ten mani na yamna toina lit pa budi ya ba ngon da adu ga magi price na 282 da lai gi bane si lai re phige ka di loi ma phaja bane ha ba ra ai si kara cholam madi pha dom duga mathangi production aina hojik si litli basi gi cardigan sine ba do si cardigan jaina first ta lai ri se haidi sum learning ba phawri se magi sum design ni side oiraga am simple oiraga adum yeng ba kan am ing law do adu gi tamak ta sum lai gi bane prise khudang asang ni hai side ta lai ram boy ba do adani du sum ngai jate dan adu magi de khudang se khudan adum sang ga la e ba adu phi se yam pa ba phi do du oide adum haidi ai je ma sagi sam ingal le ba calendar sumai khudang asang bi laga su isa do humang thok pa mi oida ba do dumai oi aduna siguma se calendar so dum engona de dum chana so do oi adugi si cardigan si lai bane gi magi price 429 pi ba do si khatan na ta ba to my color ka su mam yaw ne makha do hoina khoina sum hai dinga shi ang utli ba product sai se mamang do utpa hojik utpa kon ulaka da product sa sum na khoina pam ga di ai makha description ne pull up oina hapam ge poto gi particular oina hapam ge o vai first ki link ta ai gi ming yaw ba link ama yaw ngani ba ko hai di ai gi no oina semja ba link ne ba adu gi link do changa ga di ngasen utli ba product se loina ma oina ne head number kanda loi tholak pado adumai tholak toine haidi phabat akoina pambo thuna khanba yai dana aduge adumai link to pulak oina chomlok oina sem bane ba mathang gi sina sigi main color gi bralette crop top se oi doine ba ko sigi se sumaina mangak tabudi phul laga swai se sumaina hang bodo adu oi doine sigi se sum haidi yumda kumba laiba khotpa gi di nungai bodo aduga sigi manung di sa sai manung ga lit khraga mathak ta jacket kumba thadan gi btati summer da adum chana chana ba dum oi ba do mai oi na khalle ba ko adu gi ai di sumai to ba se oi ne lit kalle phi se nga sai ga yeng na ba kan si gi phi sina khara dum paraga ing law ba do adu oi material is good and the fitting is also great ado magi si gi za ina lepa color se min color khatang na te ba chama na ba design se da atopa color su law bane ado min ki si budi min ta tum direct lai ko adu atopa kai hai ga ni si gi sina ina white ta law bane white law ba sina gray da lai adu ga si gi sina ina nude color da law bane si sina ngangli ba haidi check ki machu oina lakpo do thiba bodi oide machu se tum hoi dum harau do dum oire ka shu haraga dum machu je onai ni dikhalaga ka shu kai de dum phajai na khanba machu do adu oye si sumai latra sigisina mangak se kana round type ta adu ga sigisina mo kitang kothok pane ba amana sigisine ba sigi crop top ahum je 299 p ahum de na te ba mom de 299 p bane aduga sigi fitting si su ga dum ai di pop long tab do adu oi ba ga magi phi sina nga sai gi min color do da gi di khara tha ba do adu oi
ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯐꯤꯁꯦ ꯈꯔ ꯀꯟ ꯂꯥꯎꯔꯒ ꯊꯥꯔꯒꯁꯨ ꯐꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯐꯤꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯤꯒꯤ ꯔꯤꯞ ꯀ꯭ꯔꯣꯞ ꯇꯣꯞꯁꯤꯅꯦꯕ ꯔꯤꯞ ꯀ꯭ꯔꯣꯞ ꯇꯣꯞ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯗ ꯍꯥꯏꯗꯤ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯈꯤꯇꯪ ꯇꯔꯇꯜ ꯅꯦꯛꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯀꯥꯈꯠꯄꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯌꯥꯝ ꯑꯣꯏꯕꯗꯣ ꯂꯤꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯉꯛꯇ ꯐꯨꯟꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯈꯣꯠꯇꯕꯗꯣ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯂꯤꯠꯂꯀꯥꯟꯗꯁꯨ ꯐꯣꯝ ꯌꯥꯝ ꯇꯥꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯨꯝ ꯐꯅꯦꯛꯀ ꯄꯥꯔꯁ ꯐꯖꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯅꯤꯕꯀꯣ ꯀ꯭ꯔꯣꯞ ꯇꯣꯞꯇ ꯑꯩꯅ ꯕ꯭ꯂꯦꯛꯀꯤ ꯂꯩꯔꯤꯁꯤꯅ ꯍꯥꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯆꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯏꯁ ꯒꯨꯗ ꯑꯦꯟ ꯗ ꯐꯤꯠꯇꯤꯡ ꯏꯁ ꯑꯣꯜꯁꯣ ꯔꯤꯌꯂꯤ ꯒ꯭ꯔꯦꯠ ꯍꯥꯏꯗꯤ ꯅꯣꯠ ꯇꯨ ꯇꯥꯏꯠ ꯑꯗꯒꯤ ꯅꯣꯠ ꯇꯨ ꯂꯨꯖ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯁꯨ 299 ꯑꯣꯏꯌꯦ 299 ꯍꯥꯏꯔꯁꯨ ꯍꯣꯏ ꯇꯥꯡꯉꯦ ꯈꯣꯠꯂꯦꯕꯨꯗꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯇꯥꯡ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯍꯣꯡꯊꯔꯒꯁꯨ ꯌꯥꯝ ꯄꯥꯔꯒ ꯂꯤꯠꯄ ꯁꯨꯡꯌꯥ ꯌꯥꯗꯕꯁꯨ ꯂꯩꯗꯅ ꯄꯨꯔꯥ ꯁꯤ ꯊ꯭ꯔꯨ ꯑꯣꯏꯕꯗꯣ ꯁꯤꯗꯤ ꯁꯤ ꯊ꯭ꯔꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯐ꯭ꯔꯣꯛꯀꯨꯝꯕ ꯑꯗꯒꯤ ꯗ꯭ꯔꯦꯁꯀꯨꯝꯕꯁꯦ ꯑꯗꯒꯤ ꯕꯣꯗꯤꯀꯣꯟꯒꯨꯝꯕꯁꯦ ꯁꯦꯠꯄ ꯌꯥꯝ ꯄꯥꯝꯃꯦꯕ ꯕꯣꯗꯤꯀꯣꯟꯒꯨꯝꯕ ꯁꯦꯠꯄ ꯀꯥꯟꯗ ꯅꯪꯒꯤ ꯏꯅꯔ ꯋꯦꯌꯔꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯗꯥꯛ ꯍꯥꯏꯁꯤꯅꯤ ꯃꯃꯤ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯃꯤ ꯇꯥꯔꯒ ꯂꯩꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯐꯖꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯧꯅ ꯁꯦꯠꯂꯛꯄ ꯀꯥꯟꯗꯁꯨ ꯐꯝꯊꯔꯀꯥꯟꯗ ꯀꯩꯅꯣ ꯎꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯄꯥꯈꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯁꯤꯒꯤ ꯕ꯭ꯂꯦꯛꯀ ꯁꯤꯒꯤ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯀꯤꯟ ꯀꯂꯔꯒꯤ ꯕꯣꯏ shorts ꯁꯤꯁꯦ ꯂꯧꯕꯅꯦ ꯁꯤꯁꯦ ꯃꯤꯅ ꯃꯃꯤꯡꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯂꯦꯒꯤꯡꯁꯄꯨꯗꯤ ꯍꯥꯏꯅꯔꯝꯅꯦ ꯑꯗꯣ ꯃꯥꯏ ꯃꯃꯤꯡ ꯑꯁꯦꯡꯕꯁꯦ ꯕꯣꯏ short ꯀꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯝꯃꯔꯗ ꯁꯦꯠꯄ ꯀꯥꯟꯗ ꯌꯥꯝ ꯁꯥꯒꯠꯄ ꯏꯁꯥꯗ ꯕꯣꯗꯤꯗ ꯁꯥꯒꯠꯄꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯣꯏꯕ ꯌꯥꯝ ꯏꯪ ꯂꯥꯎꯔꯒ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯔꯥ ꯁꯤꯝꯂꯦꯁ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯨꯡ ꯀꯩꯀꯥ ꯊꯥꯕꯁꯦ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯑꯣꯏꯅ ꯊꯥꯔꯒ ꯂꯥꯛꯑꯦꯕ ꯄꯨꯔꯥ ꯌꯥꯝꯅ ꯅꯣꯏꯗ ꯈꯪꯅꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯇꯧꯅꯔꯕ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯕꯅꯦ ꯈꯪꯅꯔꯒ ꯅꯣꯏ ꯑꯈꯪꯕꯒꯩ ꯑꯗꯨꯝ ꯈꯪꯉ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩꯈꯣꯏ ꯈꯪꯗꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯖꯕꯅꯤ ꯅꯣꯏꯅ ꯂꯣꯏꯅꯃꯛ ꯆꯥꯎꯔꯒ ꯈꯪꯉꯕꯅꯤ ꯅꯣꯏꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯅꯨꯄꯤꯗꯤ ꯆꯥꯎꯔ ꯂꯣꯏ ꯈꯪꯉꯛꯀꯗꯕꯅꯤꯒ ꯍꯥꯏꯕꯗꯣ ꯆꯥꯎꯔ ꯈꯪꯉꯛꯄꯩ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯃꯤꯗꯣ ꯂꯣꯏꯅꯔꯀꯥꯟꯗ ꯈꯪꯉꯛꯄꯅꯤꯅ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯨꯝ ꯈꯪꯍꯟꯕꯅꯤ ꯁꯤꯗ ꯅꯣꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔ ꯇꯧ ꯇꯥꯔꯗꯤ ꯌꯥꯝ ꯂꯩꯌꯦ ꯃꯤ ꯁꯥꯎꯔꯛꯄ ꯇꯟꯗ ꯃꯥꯜꯂꯦ ꯋꯥꯗ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯗꯣ ꯅꯠꯇ꯭ꯔꯥ ꯃꯊꯪꯒꯤꯁꯦ ꯁꯤꯒꯤꯁꯤꯁꯨ ꯂꯦꯒꯤꯡꯁꯅꯦ ꯂꯦꯒꯤꯡꯁꯦ ꯑꯩ ꯃꯃꯥꯡꯗ ꯂꯦꯒꯤꯡꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯂꯦꯒꯤꯡꯁꯀꯨꯝꯕꯁꯦ ꯂꯩꯈ꯭ꯔꯒꯅꯦ ꯑꯃꯨꯛ ꯁꯦꯠꯈ꯭ꯔꯒ ꯊꯝꯐꯝꯁꯦ ꯍꯦꯛꯇ ꯈꯪꯗꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯛ ꯆꯨꯝꯕ ꯂꯧꯕꯅꯦ ꯁꯤꯒꯤ ꯂꯦꯒꯤꯡꯁꯦ ꯁꯤꯁꯤꯅ ꯈꯔ ꯄꯥꯕ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤꯗꯨꯅ ꯋꯤꯟꯇꯔꯒꯤꯗ ꯑꯣꯏꯕꯒꯤ ꯂꯦꯒꯤꯡꯁꯨ ꯈꯔ ꯊꯥꯕ ꯂꯦꯒꯤꯡꯁ ꯑꯣꯏꯅ ꯂꯧꯕꯅꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯏꯗꯦ ꯑꯁ ꯕ꯭ꯂꯦꯛ ꯑꯣꯏꯔꯝꯃꯗꯤ ꯐꯗꯧꯅꯤ ꯕ꯭ꯂꯦꯛ ꯗꯥꯏꯔꯦꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯦ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯔꯦ ꯄꯦꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯄꯥꯗꯤ ꯄꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯝꯃꯔꯗꯁꯨ ꯑꯩꯉꯣꯟꯗ ꯁꯦꯠꯂꯀꯥꯟꯗ ꯐꯨꯡꯒꯠꯄꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯣꯏꯕ ꯁꯤꯒꯤꯁꯦ ꯁꯤꯁꯦ ꯑꯁꯤꯒꯤꯗ ꯑꯅꯤ ꯕ꯭ꯂꯦꯛ ꯈꯜꯂꯝꯒꯗꯅꯦ ꯃꯆꯨ ꯌꯥꯝ ꯑꯣꯟꯅꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯂꯔꯁꯦ ꯄꯠ ꯇꯠꯄꯤꯗꯤ ꯑꯣꯏꯔꯣꯏ ꯐꯤꯁꯦ ꯄꯠ ꯇꯠꯄꯤꯗꯤ ꯑꯣꯏꯔꯣꯏ ꯃꯃꯜꯁꯨ ꯑꯗꯨꯝ ꯇꯥꯡꯈꯤꯕꯅꯦ ꯑꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯈꯣꯡꯒ ꯑꯅꯤꯁꯦ ꯕꯣꯏ shortꯁꯦ ꯁꯤꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ 599 ꯄꯤꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯤꯁꯤꯗꯅꯦ 350 ꯄꯤꯌꯦꯕ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯀꯩ ꯅꯠꯇꯕ ꯑꯩꯗꯤ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯀꯗꯕ ꯄꯣꯠ ꯂꯩꯔꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯞꯀꯦꯅ ꯉꯥꯏꯕꯅꯦ ꯁꯤ ꯉꯥꯏꯕꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯍꯥꯏꯗꯤ ꯃꯥꯔꯆ ꯃꯃꯥꯡꯗ ꯊꯥꯒꯠꯀꯦ ꯇꯧꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯄꯤꯝꯄꯜ ꯄꯦꯖ ꯑꯃ ꯂꯩꯔꯒ ꯀ꯭ꯔꯣꯞ ꯇꯣꯞ ꯑꯅꯤ ꯑꯃꯁꯨ ꯆꯦꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯈꯨꯗꯥꯡ ꯁꯥꯡꯕ ꯂꯣꯡ ꯁ꯭ꯂꯤꯞꯀꯤ ꯇꯣꯞꯁ ꯑꯃꯁꯨ ꯆꯦꯟꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯣꯏ ꯄꯣꯠ ꯃꯔꯤꯁꯦ ꯂꯥꯛꯑꯒꯗꯤ ꯍꯥꯞꯄꯛꯀꯦ ꯚꯤꯗꯤꯑꯣ ꯃꯈꯥꯁꯦ ꯂꯥꯛꯇ꯭ꯔꯤ ꯍꯜꯂꯣ ꯃꯌꯥꯝ ꯄꯣꯠ ꯂꯥꯛꯑꯦ ꯅꯨꯡꯗꯥꯡꯗ ꯅꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯄꯣꯠ ꯂꯥꯛꯑꯦ ꯑꯗꯣ ꯍꯣꯏ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯝ ꯃꯈꯥ ꯅꯝꯃꯛꯑꯒꯦ ꯁꯤꯒꯤ ꯑꯍꯥꯟꯕ ꯇꯣꯞꯁꯦ ꯑꯩꯅ 3 ꯂꯧꯋꯦ ꯍꯥꯏꯗ꯭ꯔꯥ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯥꯝꯂꯦꯁꯇꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯁꯥꯡꯉꯦ ꯑꯗꯨ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯑꯩ ꯅꯝꯁꯤꯜꯂꯒ ꯁꯦꯠꯄꯅꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯕ꯭ꯂꯣꯇꯤꯡ ꯇꯧꯕꯗꯣ ꯈꯔ ꯍꯟꯊꯔꯝꯃꯦ ꯉꯔꯥꯡꯗꯤ ꯊꯤ ꯆꯥꯎꯍꯧꯕꯅꯦꯕ ꯕ꯭ꯂꯣꯇꯤꯡꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯀꯩꯅꯣ ꯇꯧꯖꯩꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯔꯤꯂꯦꯇꯦꯠ ꯄꯥꯝꯖꯕꯗꯣ ꯁꯤꯒꯤ ꯇꯣꯞꯁꯦ ꯄꯥꯝꯖꯕꯤ ꯇꯣꯞꯁꯨ ꯑꯣꯏꯌꯦ ꯑꯥꯝꯂꯦꯁ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯁꯤ ꯊ꯭ꯔꯨꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯣꯠꯄ ꯈꯣꯠꯄꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯂꯔꯁꯦ ꯁꯤꯒꯤ ꯀꯣꯂꯔꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯗꯤꯖꯥꯏꯟ ꯍꯥꯏꯗꯨꯅꯦ ꯈꯔ ꯑꯃꯨꯛꯅ ꯀꯣꯠꯄ ꯂꯤꯠꯀꯅꯤ ꯑꯃꯨꯛꯅ ꯀꯣꯠꯇꯕ ꯂꯤꯠꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯇꯣꯞ ꯑꯅꯤꯗꯣ ꯎꯠꯇ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯄꯤꯝꯄꯜ ꯄꯦꯖꯇꯣ ꯁꯤꯒꯤꯁꯤꯅꯦꯕ ꯑꯦꯛꯅꯤ ꯅꯠꯇ꯭ꯔꯒ ꯄꯤꯝꯄꯜ ꯄꯦꯖꯁꯦ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯇꯣ ꯁꯤꯒꯤ ꯃꯨꯔꯨꯝꯁꯦ ꯑꯆꯧꯕꯁꯦ ꯂꯧꯊꯣꯛꯑꯒ ꯑꯣꯔ ꯃꯆꯥꯁꯦ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯎꯔꯤꯡꯒꯤ ꯃꯄꯥꯁꯤꯗ ꯅꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯍꯤꯗꯥꯛ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯇꯩꯕ ꯂꯣꯏꯔꯒ ꯅꯞꯈ꯭ꯔꯒ ꯅꯪꯒꯤ ꯃꯦꯀꯞ ꯀꯩꯀꯥ ꯇꯧꯁꯟꯕꯗꯨꯗ ꯎꯔꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁ꯭ꯀꯤꯟ ꯅꯞꯄꯦ ꯈꯪꯗꯕꯅꯦꯕ ꯁ꯭ꯀꯤꯟ ꯃꯁꯥꯏ ꯁ꯭ꯀꯤꯟ ꯑꯗꯨꯝ ꯑꯣꯏꯖꯈꯤꯕꯗꯣ ꯑꯗꯨꯅꯤꯗ ꯁꯤꯁꯤꯁꯨ ꯌꯥꯔꯦ ꯁꯤꯒꯤ ꯄꯤꯝꯄꯜ ꯄꯦꯖ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣ ꯃꯊꯪꯒꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯇꯣꯞꯁꯦ ꯁꯥꯡꯉꯦꯕ ꯁ꯭ꯋꯥꯏꯐꯥꯎ ꯁꯥꯡꯉꯦꯕ ꯑꯗꯨꯅ ꯃꯅꯨꯡꯗ ꯅꯝꯖꯜꯂꯒ ꯁꯦꯠꯄ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯑꯣꯏꯅ
ꯄꯨꯡꯈꯠꯂꯒ ꯁꯦꯠꯄꯗꯣ ꯍꯥꯏꯗꯤ ꯄꯨꯈꯠꯂꯒ ꯁꯦꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯏ ꯈꯨꯗꯥꯡꯁꯤꯗꯤ ꯂꯦꯡꯁꯦ ꯆꯞ ꯆꯥꯗꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯈꯨꯗꯥꯡ ꯁꯥꯡꯕꯗ ꯆꯞ ꯆꯥꯅ ꯁꯥꯡꯉꯛꯄꯁꯦ ꯁꯤ ꯌꯥꯝ ꯄꯦꯟꯖꯩꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯃꯥꯏ ꯀꯂꯔ ꯀꯝꯕꯤꯅꯦꯁꯟ ꯀꯩꯀꯥꯁꯤꯁꯨ ꯌꯥꯝ ꯀꯦꯔꯃꯦꯜ ꯇꯥꯏꯞꯇ ꯇꯧꯔꯒ ꯐꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯣ ꯑꯩꯅ ꯂꯤꯠꯂꯤꯁꯦ ꯃꯈꯥꯗ ꯑꯣꯟꯅꯔꯦ ꯑꯝꯇ ꯑꯣꯟꯊꯣꯔꯛꯀꯦ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯈꯥꯗ ꯑꯣꯟꯅꯩ ꯍꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯐꯣꯠꯄꯤ ꯃꯥꯟꯕꯤꯁꯤꯅ ꯀꯩꯅꯣꯅꯦꯕ ꯇꯣ ꯁꯨꯃꯥꯏꯅ ꯐꯣꯠꯄꯤ ꯃꯥꯟꯕꯤꯁꯦ ꯁꯤꯒꯤꯁꯤꯅ ꯃꯄꯥꯟ ꯑꯣꯏꯗꯣꯏꯕ ꯐꯣꯠꯇꯕꯤ ꯃꯥꯟꯕꯤꯗꯣ ꯃꯅꯨꯡꯒꯤ ꯅꯣꯔꯃꯦꯜ ꯃꯥꯟꯕꯤꯗꯨꯅ ꯀꯩꯅꯣ ꯃꯅꯨꯡꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯈꯥꯗ ꯑꯣꯟꯅꯩ ꯍꯥꯏꯗꯣ ꯑꯗꯨꯒꯤꯗꯤ ꯁꯤꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯦꯠꯂꯒꯦ ꯁꯤꯁꯤꯅꯦ ꯁꯤꯁꯤꯅ ꯑꯔꯣꯏꯕ ꯇꯣꯞꯁ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤꯁꯨ ꯀꯣꯂꯔ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯥꯏ ꯐꯥꯠꯄ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯐꯥꯠꯂꯦ ꯗꯤꯖꯥꯏꯟ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯀꯧꯕ ꯈꯣꯠꯄ ꯆꯞ ꯆꯥꯕꯗꯣ ꯄꯨꯛꯁꯨ ꯎꯗꯦ ꯃꯈꯥꯁꯨ ꯆꯠꯊꯗꯦ ꯆꯞ ꯆꯥꯔꯦ ꯃꯅꯨꯡꯗ ꯌꯦꯞꯅꯗ꯭ꯔꯁꯨ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯂꯤꯞꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯌꯥꯝ ꯊꯥꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯀꯩꯅꯣ ꯄꯥꯕꯁꯨ ꯑꯣꯏꯗꯦ ꯍꯣꯏ ꯀ꯭ꯋꯥꯂꯤꯇꯤꯕꯨꯗꯤ ꯈꯔ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯔꯣꯏꯕꯒꯤꯁꯤꯅ ꯑꯩꯅ ꯁꯤꯒꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯥꯏꯂꯥꯁꯀꯤ ꯀꯩꯅꯣ ꯒ꯭ꯂꯨꯁꯦ ꯅꯍꯥꯟ ꯗꯦꯜꯂꯤꯗꯩ ꯂꯩꯔꯛꯄꯅꯤ ꯂꯨꯄꯥ 40ꯔ 30ꯔꯗ ꯂꯩꯔꯛꯄꯅꯤ ꯅꯞꯄ ꯁꯨꯡꯌꯥ ꯌꯥꯗꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯃꯨꯛ ꯑꯣꯏꯅ ꯆꯦꯟꯖꯔꯕꯅꯦꯕ ꯁꯤꯁꯦ ꯁꯤ ꯑꯣꯏꯅ ꯆꯦ ꯃꯤꯁ ꯀ꯭ꯂꯦꯌꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯈꯪ ꯄꯥꯕ ꯊꯣꯛꯇꯦ ꯃꯤꯁ ꯀ꯭ꯂꯦꯌꯔ ꯑꯥꯏꯂꯥꯁ ꯒ꯭ꯂꯨꯐꯥꯎ ꯄꯥꯊꯣꯛꯂꯛꯇ꯭ꯔꯦꯗ ꯑꯥꯏꯂꯥꯁꯀꯤ ꯒ꯭ꯂꯨꯁꯦ ꯁꯤꯁꯤꯅꯦ 300 ꯉꯥꯏꯈꯣ ꯁꯣꯔꯤ ꯁꯤꯒꯤ ꯑꯥꯏꯂꯥꯁꯀꯤ ꯒ꯭ꯂꯨꯁꯦ 278 ꯄꯤ ꯑꯗꯣ ꯃꯥꯒꯤ MRPꯗꯗꯤ ꯀꯌꯥꯒ ꯄꯤꯒꯦ ꯃꯣꯏꯗꯤ ꯑꯣꯐꯔ ꯇꯧꯗ꯭ꯔꯗꯤ ꯂꯩꯗꯕ ꯃꯤꯅꯤ 350 ꯄꯤ ꯁꯤꯒꯤꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯀꯔꯝꯕ ꯗ꯭ꯔꯦꯁꯅ ꯏꯄꯥꯝ ꯄꯥꯝꯒꯦꯗꯣ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯑꯩꯗꯤ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛꯇꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯤꯟ ꯀꯂꯔꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯇꯩꯗꯤ ꯄꯥꯝꯃꯦ ꯕꯠ ꯁꯤꯅ ꯍꯦꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯍꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪꯗ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯁꯦꯝꯁꯤꯒꯦ ꯑꯣꯔ ꯀꯩꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯊꯣꯛꯁꯤꯔꯥ ꯄꯥꯊꯣꯛꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯤꯗ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ bye bye I love you all